Hek yengubada memthoiga nupa amaga photo kapminnabaduda ngai aduga sina memthoigi gipni haiduna ring M+M thabadusu ure Bharat yamna ngakna kaino tawisuba memthoi maknaba Bharat tongi khanbada yamna nungairamde aibu message asibu kaplusirane Bharat na wakhan khalingaida tom ba kana warmaga khangdi ba na dum yango tom kaisu thawai isa sadana sat yengui tom haifam tofam khangdre leplambadagi famtharai ba kaisu nu khalunse nupibu ma khutara tom nupa ojarabasu thamoi kaiba hemenbadagi aibu karilan kharwagi bai mangonda aibu asuk yamna olibasibu karigino ai ngasidi khangle nupi haibasidi asengba thamoi palamdre makoina pamlibasidi nupa koiba chatpa sana lupa gari achoba asine ba tom tafam khangdaduna makutta pairamba phone du laktana langbada ungkai kai khi aduga makhutuna faklangda kinna pangthinda thinjali ba aduna tong se ba nang mem thoina pumnamak nuraba ha ima baba gidi nang kaisu khandraba ai ngawri ba Bharatna tombu themjinaba kanna hotnei Bharasu asawbana hemankhibana memthoida phone toksilli phone hek pairakpaga memthoina khumba nangdringaida nangdi mi natiye adu phattaba mi orangani haibadi ai thajarude nanga aigi maruka khangnabadi aigi maru pamuye ngasi haiba nimisidagi tomda phone amuhana torpera memthoigi wa amatasu taba nangdana Bharatna phone thamki memthoi ngakpagi pankhai leitre karino Bharatna hairakisigi maram wakhana lama phangdre memthoi tomda phone tawi adubu tomgi phone di thugaigrabanina switch off leire memthoi tafam khanglamde Bharatasu amuk tawi adubu kakthalai Bharati tomgi matau ubada sawbada loikhrabani hoine farene mana ahenba fana pamlabasu adum khangnako aduga nang exam su torini khangnibane aduga magi nupaga konaraga kapa photo su thajilaktana yam usitabane magi se ba aduga magi khudoptuna kayamuk yamna maman yambano nanga nangi nayimdagi lek leinaba chanaba sen tharakpadadi magi gi leithokpa natro ha magi research kapnaba honaba natro na aduga magi kaimta watpa uba yade nanga loina lebadai aduga nangna ahin tumdagai ningondagi larik wariga paba natro ai yam pende bai nang maga amuk hana wai sanaba yaroi hek sanaramlaba ai nangi marum nate sima khango Bharat ki asengba achumba wahi singdu tabada tom kaisu khumba ngamlamde tom yamna tapna yare to bai magi mara natiye aigi irane aigi Bharat sauningladuna tomgi saying paiduna singkhatlaga adudi hayo nangi karinara bai aigi irane aigi memtoibu pelanbasu ngamde akang leisabi nungsinari haiduna mabu koibasu pubidiye gairidasu tonghanba ngamde mase aigi ira natro mane bai aigi irane nang memtoibu adum nangangbigano ai taba ngamdiye bai masi haiduna tom thamoi shokna Bharapu kolaga kapchai Bharasu tofam khangdre aduna bai ai ngasidi nangi kada lerage tombu kari khudong thiba thokani khanbada Bharat magi kada handana leire Bharat nupi amakhagidama isagi punsibu manghangadaba nate bai nang memthogi mamangda matik chaba mi ama oidaba yadabane bai ai nungsiba karino masak khanglomde memthogi mafamdagi kangkhibani bai oi fare ado nupigi launam tawba ahenba pamba machattu nang khanglaba natro aduga bai kainamasu mangondagi khanglo farese bai haukhre magi wase sanaroise adu saru injang ahawba ma thonglaga sathoksi Bharat khangi tongi wakhan nungairamoi haiba injang ahawba su chaningwa poklamoi adubu Bharat ki wakhalda tombu namdana memthogi wakhan kahange haibasi lepkhre asumna makhoi ani chicken lerudona thongnaba hotnari somdana memthoi sak ising changdre tomgi phone su op leikhre
ꯚꯥꯔꯠꯀꯤꯁꯨ ꯄꯥꯏꯕꯤꯔꯛꯇ꯭ꯔꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯉꯥꯡꯂꯝꯂꯤꯕ ꯚꯥꯔꯠꯀꯤ ꯋꯥꯍꯩ ꯃꯌꯥꯝꯗꯨꯅ ꯃꯦꯝꯊꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯦꯝꯊꯣꯏꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯁꯣꯅꯤꯌꯥ ꯃꯦꯝꯊꯣꯏ ꯅꯪ ꯌꯥꯝꯅ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕ ꯃꯥꯜꯂꯤ ꯇꯣꯝꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯊꯥꯖꯗꯕꯅꯤ ꯁꯣꯅꯤꯌꯥ ꯑꯩ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯑꯃꯨꯛꯇ ꯍꯥꯏꯌꯨꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯊꯣꯏ ꯃꯣꯟꯗ ꯎꯞꯁꯤꯟꯗꯨꯅ ꯀꯞꯂꯤ ꯁꯣꯅꯤꯌꯥ ꯅꯪꯁꯤꯗꯤ ꯌꯥꯝ ꯄꯪꯉꯤꯍꯦ ꯏꯕꯦꯝꯃ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤꯅꯦ ꯇꯧꯒꯦꯇ ꯉꯝꯕ ꯃꯈꯣꯏꯗꯤꯅꯦ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯕ ꯌꯥꯝ ꯍꯩꯕꯅꯦ ꯍꯣ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯑꯍꯦꯟꯕ ꯊꯤꯔꯤꯕꯅꯦ ꯃꯤꯗꯤꯅꯦ ꯅꯨꯡꯉꯥꯏꯅ ꯑꯇꯣꯞꯄꯒꯅꯦ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯗꯣꯏꯕ ꯅꯪꯅ ꯁꯤꯗ ꯆꯥꯗ ꯊꯛꯇꯗꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯃꯣꯟꯒꯥꯗꯣ ꯄꯨꯡꯆꯣꯠ ꯆꯣꯠꯈꯩꯅꯦ ꯅꯪꯅ ꯀꯞꯄꯤꯁꯦ ꯅꯠꯇ꯭ꯔꯥ ꯌꯥꯔꯦ ꯇꯣꯛꯑꯣ ꯅꯀꯣꯛ ꯆꯤꯛꯅꯕꯅꯦ ꯁꯣꯅꯤꯌꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯦꯝꯊꯣꯏ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯁꯣꯅꯤꯌꯥ ꯃꯍꯥꯛꯄꯨ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯗ꯭ꯔꯅꯦ ꯁꯥꯟꯅꯗꯗꯤ ꯀꯩꯅꯣ ꯈꯗꯛ ꯍꯩꯈ꯭ꯔꯕ ꯅꯨꯄꯥꯅꯦ ꯃꯔꯝ ꯂꯩꯇꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯦꯛꯇ ꯊꯝ ꯌꯥꯕ꯭ꯔꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯦꯝꯊꯣꯏ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯁꯣꯅꯤꯌꯥ ꯃꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯅꯤ ꯑꯩꯕꯨ ꯃꯤꯔꯥꯏꯔꯕꯅꯤ ꯃꯦꯝꯊꯣꯏ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯆꯩ ꯀꯞꯂꯝꯕꯗꯒꯤ ꯐꯨꯛ ꯑꯃꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯇꯣꯝꯅ ꯄꯤꯔꯛꯄ ꯗꯥꯏꯔꯤꯗꯨ ꯁꯒꯥꯏꯔꯗꯨꯅ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩ ꯀꯔꯤꯁꯨ ꯊꯝꯅꯤꯡꯗ꯭ꯔꯦ ꯅꯪꯅ ꯄꯥꯝꯖꯅ ꯂꯩꯔꯛꯈꯤꯕꯅꯤ ꯈꯟꯅ ꯅꯪꯒ ꯎꯅꯕꯗ ꯁꯦꯠꯆꯒꯦ ꯈꯜꯂꯨꯕꯅꯤ ꯗ꯭ꯔꯦꯁꯁꯦ ꯑꯩ ꯁꯦꯠꯂꯣꯏꯌꯦ ꯃꯦꯝꯊꯣꯏꯅ ꯃꯥꯅ ꯄꯤꯔꯛꯄ ꯕꯔꯊꯗꯦꯒꯤ ꯄꯣꯠꯁꯤꯡꯗꯨ ꯂꯣꯏꯅ ꯁꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯒ ꯐꯥꯎꯅꯔꯝꯕ ꯐꯣꯟꯁꯤ ꯐꯥꯎꯕ ꯑꯩ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯩꯃꯥ ꯃꯦꯝꯊꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦ ꯐꯠꯇꯦꯕ ꯑꯩꯕꯨ ꯈꯥꯝꯒꯅꯨ ꯁꯣꯅꯤꯌꯥ ꯁꯣꯅꯤꯌꯥ ꯃꯆꯤꯟꯗ ꯃꯦꯝꯊꯣꯏꯕꯨ ꯅꯨꯡꯁꯤꯕ ꯁꯥꯁꯟꯗꯨꯅ ꯈꯥꯝꯖꯟꯅꯔꯤꯕꯅꯤ ꯃꯊꯃꯣꯏꯗꯗꯤ ꯇꯁ ꯀꯝꯗꯧꯏ ꯑꯩꯅ ꯀꯥꯞꯄ ꯇꯦꯟꯁꯤꯗꯤ ꯗꯥꯏꯔꯦꯛꯅꯤꯀꯣ ꯃꯦꯝꯊꯣꯏꯕꯨ ꯁꯣꯅꯤꯌꯥꯒꯤ ꯑꯔꯩꯕ ꯂꯧꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯊꯦꯝꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏ ꯑꯍꯤꯡ ꯐꯥꯎꯕ ꯇꯨꯝꯕ ꯌꯥꯗꯅ ꯇꯣꯝꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯅ ꯀꯞꯆꯔꯤ ꯂꯧꯁꯤꯡ ꯆꯥꯎꯕꯤ ꯁꯣꯅꯤꯌꯥꯅꯤ ꯇꯣꯝꯅ ꯃꯉꯣꯟꯗ ꯐꯣꯟ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯑꯗꯨꯅ ꯁꯣꯅꯤꯌꯥꯒꯤ ꯁꯤꯝ ꯁꯤꯟꯗꯣꯛꯈꯤ ꯑꯁꯨꯝꯅ ꯇꯣꯝꯒꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ ꯇꯣꯝ ꯃꯦꯝꯊꯣꯏꯒꯤ ꯋꯥꯈꯜ ꯅꯣꯡꯃꯇꯁꯨ ꯀꯥꯎꯕꯗꯤ ꯂꯩꯇꯦ ꯊꯦꯡꯂꯕ ꯑꯍꯤꯡꯅꯤ ꯇꯣꯝ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯣ ꯃꯦꯝꯊꯣꯏ ꯀꯔꯤꯒꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯃꯦꯝꯊꯣꯏ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯇꯣꯝ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯚꯥꯔꯠꯀꯤ ꯂꯩꯐꯝ ꯇꯥꯅ ꯆꯠꯂꯤ ꯚꯥꯔꯠ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣ ꯑꯁ ꯊꯦꯡꯉꯀꯥꯟꯁꯤꯗ ꯑꯣ ꯍꯣꯏ ꯍꯥꯡꯒꯦ ꯇꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯁꯨꯛ ꯊꯦꯡꯅꯀꯥꯟꯁꯤꯗ ꯅꯊꯟꯗꯔꯣ ꯃꯥꯅꯦ ꯏꯊꯟꯗꯅꯦ ꯆꯪꯉꯣꯁꯦ ꯂꯥꯛꯑꯣ ꯚꯥꯏ ꯅꯪ ꯑꯩꯕꯨ ꯁꯥꯎꯅꯨ ꯑꯩ ꯃꯦꯝꯊꯣꯏꯗ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯖꯒꯦ ꯚꯥꯔꯠ ꯃꯦꯝꯊꯣꯏꯕꯨ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯇꯣꯝꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯍꯣꯏ ꯚꯥꯏ ꯇꯧꯔꯣ ꯁꯦ ꯇꯣꯝ ꯃꯦꯝꯊꯣꯏꯗ ꯀꯣꯜ ꯁꯠ ꯇꯧꯏ ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯦ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ ꯑꯗꯨꯒ ꯁꯣꯅꯤꯌꯥꯒꯤ ꯅꯝꯕꯔꯗꯨꯕꯨ ꯑꯣ ꯈꯪꯉꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯅꯤꯌꯥꯒꯤ ꯅꯝꯕꯔꯗꯨꯗ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯇꯣꯝ ꯐꯣꯟꯗꯨ ꯚꯥꯔꯠꯇ ꯄꯤꯔꯛꯏ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯌꯦ ꯚꯥꯏ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯗꯣ ꯑꯍꯤꯡꯁꯤꯗ ꯅꯠꯇ꯭ꯔꯁꯨ ꯅꯪꯕꯨ ꯍꯌꯦꯡ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯀꯤꯗ꯭ꯔꯣ ꯚꯥꯏ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ ꯚꯥꯏ ꯑꯩꯒꯤ ꯃꯪꯗ ꯃꯦꯝꯊꯣꯏꯕꯨ ꯎꯔꯝꯃꯦ ꯚꯥꯏ ꯃꯦꯝꯊꯣꯏꯅ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯃꯦ ꯃꯥ ꯌꯥꯝ ꯋꯥꯔꯦ ꯃꯥꯒꯤ ꯃꯔꯥꯡ ꯀꯔꯤꯅꯣ ꯍꯪꯂꯝꯃꯦ ꯚꯥꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯀꯧꯕꯁꯨ ꯈꯨꯝꯂꯝꯗ꯭ꯔꯦ ꯚꯥꯏ ꯑꯁ ꯃꯪꯒꯤ ꯋꯥꯕꯨ ꯚꯥꯏ ꯃꯀꯨ ꯃꯪ ꯍꯥꯏꯕꯗꯨꯅꯦ ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯒꯤꯅꯦ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯒꯅꯨꯁꯦ ꯚꯥꯏ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯉꯦ ꯚꯥꯏ ꯅꯣꯡꯐꯥꯎ ꯉꯥꯟꯗꯧꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯣ ꯌꯥꯅꯤ ꯚꯥꯏ ꯚꯥꯔꯠꯅ ꯈꯥꯝꯕ ꯌꯥꯗꯅ ꯇꯣꯝ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯄꯥꯎ ꯐꯅ ꯐꯥꯎꯅꯗ꯭ꯔꯕꯁꯨ
ꯇꯣꯝꯗꯤ ꯃꯦꯝꯊꯣꯏꯕꯨ ꯀꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯃꯦꯝꯊꯣꯏꯅ ꯃꯍꯥꯛꯀꯤ ꯈꯨꯠꯊꯥꯡꯗ ꯁꯤꯕꯤꯔꯛꯄ ꯂꯪꯗꯨ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯍꯦꯛ ꯍꯦꯛ ꯍꯥꯏꯖꯩ꯫ ꯃꯦꯝꯊꯣꯏ, ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯤ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤꯁꯤꯗꯤ ꯑꯁꯤꯁꯨ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤꯌꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ꯫ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯃꯛ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯋꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤꯌꯦ꯫ ꯁꯣꯝꯗꯅ ꯁꯣꯅꯤꯌꯥꯅ ꯃꯤꯂꯟꯒ ꯃꯦꯝꯊꯣꯏꯒ ꯅꯨꯡꯁꯤꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯁꯦ ꯃꯦꯝꯊꯣꯏ, ꯀꯩꯅꯣ ꯁꯤꯕꯣ? ꯍꯩꯃꯥ, ꯐꯣꯟꯅꯤ ꯀꯩꯅꯣ, ꯁꯥꯔꯅ ꯄꯤꯔꯛꯏꯅꯦ ꯅꯪꯒꯤ, ꯈꯪꯉꯦꯗꯅ꯫ ꯑꯦ, ꯃꯥꯗꯤ ꯀꯩꯒꯤ? ꯂꯧꯔꯣꯏ ꯑꯩ꯫ ꯀꯩꯅꯣ ꯅꯪꯅ ꯐꯣꯟꯒ ꯄꯥꯏꯗꯕꯤꯗ ꯂꯩꯕꯗꯣ? ꯍꯣ, ꯁꯥꯔꯅꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ, ꯈꯪꯉꯦꯗꯅ꯫ ꯁꯣꯅꯤꯌꯥ, ꯑꯩ ꯂꯧꯔꯣꯏ, ꯄꯤꯊꯣꯛꯈꯣ, ꯑꯩ ꯐꯣꯟꯒ ꯑꯝꯇ ꯄꯥꯏꯅꯤꯡꯗ꯭ꯔꯤ꯫ ꯑꯣ, ꯅꯪꯅ ꯍꯥꯏꯁꯤꯅꯗꯤ ꯅꯪꯕꯨ ꯂꯧꯅꯝ ꯇꯧꯕꯤꯔꯝꯕ, ꯅꯨꯡꯁꯤꯕ ꯁꯥꯕꯤꯔꯝꯕ ꯇꯣꯝꯒꯤꯗꯃꯛ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯗꯨꯃꯛ ꯃꯥꯡꯍꯜꯂꯒꯦ ꯁꯤ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯇꯣꯛꯑꯣ ꯁꯣꯅꯤꯌꯥ, ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯀꯥꯏꯗ ꯇꯥꯕ ꯉꯝꯂꯅꯤꯒꯦ? ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯛꯑꯒꯗꯤ꯫ ꯑꯁ, ꯇꯥꯅꯤꯡꯗꯦꯁꯦ, ꯂꯧꯁꯜꯂꯣ, ꯐꯣꯇꯣ ꯀꯥꯞꯄꯤꯗꯨꯝ ꯁꯥꯟꯅꯁꯦ꯫ ꯁꯣꯅꯤꯌꯥꯅ ꯅꯝꯗꯨꯅ ꯄꯤꯁꯜꯂꯦ꯫ ꯃꯦꯝꯊꯣꯏꯗꯣ ꯀꯞꯊꯣꯔꯛꯏ꯫ ꯑꯩ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯗꯤꯌꯦ꯫ ꯀꯔꯝꯕ ꯃꯐꯝꯗ ꯆꯠꯂꯒ ꯀꯔꯥꯏꯗ ꯂꯩꯔꯒ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯒꯅꯤ? ꯑꯩꯅ ꯅꯐꯝꯗ ꯀꯌꯥꯃꯨꯛ ꯂꯥꯟꯈꯤꯗꯨꯅ ꯑꯩꯕꯨ ꯑꯁꯨꯛ ꯆꯥꯎꯕ ꯃꯤꯅꯝꯕꯤꯔꯝꯂꯤꯕꯅꯣ? ꯅꯪ ꯌꯥꯝ ꯐꯠꯇꯦ ꯇꯣꯝ, ꯅꯪ ꯌꯥꯝ ꯐꯠꯇꯤꯌꯦ꯫ ꯁꯣꯅꯤꯌꯥ, ꯃꯦꯝꯊꯣꯏ, ꯑꯗꯣꯝꯅ ꯁꯨꯝ ꯈꯟꯖꯤꯜꯂꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯅꯨꯄꯥ ꯃꯈꯣꯏꯅꯗꯤ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯉꯝꯂꯒ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗ꯭ꯔꯤꯕꯅꯣ? ꯇꯤꯡꯈꯪ ꯑꯃꯅ ꯌꯨꯔꯕꯗꯤ ꯇꯤꯡꯈꯪ ꯑꯃꯅ ꯍꯜꯂꯨ ꯍꯥꯏꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯄꯥꯎꯔꯧ ꯂꯩꯔꯤꯕꯗꯨꯅꯤ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯑꯃ ꯀꯥꯏꯅꯔꯕꯁꯨ ꯅꯨꯡꯁꯤꯕ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯕ ꯇꯥꯕꯅꯤ꯫ ꯈꯔꯁꯨ ꯊꯧꯅꯥ ꯐꯧꯕ ꯅꯨꯄꯤ ꯅꯪꯕꯣ꯫ ꯑꯩꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯁꯦ ꯀꯅꯥꯅꯁꯨ ꯃꯦꯟꯁꯤꯟꯕ ꯉꯝꯂꯔꯣꯏ꯫ ꯁꯣꯅꯤꯌꯥ, ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯍꯥꯏꯅꯨ꯫ ꯁꯣꯅꯤꯌꯥ ꯈꯣꯟ ꯈꯔ ꯀꯜꯂꯞ, ꯃꯦꯝꯊꯣꯏ, ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩꯔꯦ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯅ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯈꯟꯒꯗꯕꯅꯤ, ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕꯗꯣ ꯊꯤꯒꯗꯕ ꯅꯠꯇꯦ꯫ ꯍꯣꯏ, ꯑꯅꯤꯃꯛ ꯄꯨꯟꯅ ꯅꯨꯡꯁꯤꯅꯕ ꯊꯣꯛꯂꯒꯕꯨꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯦꯀꯣ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯏꯁꯣꯔꯅ ꯀꯟꯕꯤꯔꯕꯅꯦ꯫ ꯇꯣꯝꯅ ꯅꯪꯕꯨ ꯂꯧꯅꯝ ꯇꯧꯕꯤꯔꯝꯃꯤ, ꯃꯁꯦ ꯅꯪꯅ ꯈꯪꯍꯧꯔꯤꯕꯁꯦ ꯅꯪꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯦ꯫ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯁꯣꯅꯤꯌꯥ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯁꯤꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯅꯨꯡꯁꯤꯕ, ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯅꯨꯡꯁꯤꯗꯕ ꯌꯥꯕ꯭ꯔꯅꯦ? ꯌꯥꯔꯁꯦ, ꯄꯨꯝꯅꯃꯛꯁꯦ ꯂꯣꯏ ꯇꯣꯛꯑꯣ꯫ ꯅꯪꯗꯤ ꯑꯩꯈꯣꯏ ꯁꯥꯔ ꯃꯤꯂꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯂꯥꯛꯈꯤꯗꯣꯏꯅꯣ? ꯁꯣꯅꯤꯌꯥ, ꯃꯗꯨꯒꯤ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯛꯂꯅꯨ꯫ ꯃꯥꯕꯨ ꯑꯩꯅ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯃꯠꯇ ꯍꯦꯟꯖꯟꯅ ꯈꯟꯕ ꯉꯝꯂꯣꯏ꯫ ꯏꯊꯟꯇ ꯍꯪꯒꯣꯏꯖꯕ ꯄꯣꯛꯆꯩ, ꯃꯍꯥꯛ ꯑꯩꯒꯤ ꯑꯣꯖꯥꯅꯤ꯫ ꯌꯥꯔꯦ ꯏꯕꯦꯝꯃ, ꯑꯣꯖꯥꯅ ꯁꯥꯇ꯭ꯔ ꯅꯨꯡꯁꯤꯕ, ꯑꯣꯖꯥꯅ ꯁꯥꯇ꯭ꯔ ꯂꯧꯕ ꯅꯪꯅ ꯑꯍꯥꯟꯕ ꯍꯧꯗꯣꯛꯄ꯭ꯔꯣ? ꯑꯝꯇ ꯈꯨꯝꯃꯨꯅꯦ, ꯅꯪꯅ ꯍꯥꯟꯅ ꯍꯧꯗꯣꯛꯄ꯭ꯔꯕ? ꯌꯥꯝ ꯍꯟꯕꯁꯨ ꯅꯠꯇꯦ ꯀꯩꯅꯣ? ꯑꯁꯨꯝꯅ ꯁꯣꯅꯤꯌꯥꯅ ꯃꯦꯝꯊꯣꯏꯕꯨ ꯃꯤꯂꯟꯒꯤ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯨꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯑꯍꯤꯡ ꯊꯦꯡꯂꯕ ꯃꯇꯝꯗ ꯃꯦꯝꯊꯣꯏꯅ ꯇꯣꯝꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯇꯣꯝ, ꯉꯁꯤꯗꯤ ꯅꯪ ꯑꯩ ꯂꯥꯞꯅꯔꯦꯀꯣ, ꯑꯗꯨꯕꯨ ꯏꯕꯥꯅꯤ ꯄꯨꯟꯅ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣꯁꯤꯗꯤ ꯂꯥꯞꯅꯗ꯭ꯔꯤ ꯃꯥꯜꯂꯦ꯫ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯌꯦ꯫ ꯅꯪꯗꯤ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯏꯕꯥꯅꯤꯅ ꯁꯥꯒꯠꯆꯈꯤꯕ ꯑꯁꯥ ꯃꯌꯥꯝꯗꯣ ꯃꯁꯤ ꯑꯣꯏꯔꯦꯀꯣ ꯅꯨꯄꯥꯒꯤ ꯄꯨꯛꯆꯦꯜ꯫ ꯑꯩ ꯉꯁꯤꯁꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ ꯅꯪꯒ ꯑꯩꯒ ꯂꯥꯞꯅꯔꯦ ꯍꯥꯏꯕꯁꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯀꯌꯥ ꯋꯥꯅ ꯈꯥꯡꯈꯣ ꯍꯥꯏꯕꯅꯣ ꯑꯩꯕꯨ? ꯅꯪ ꯌꯥꯝ ꯐꯠꯇꯦ ꯇꯣꯝ, ꯅꯪ ꯌꯥꯝ ꯐꯠꯇꯦ꯫ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏ ꯇꯨꯃꯤꯟꯅ ꯀꯞꯆꯩ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠꯄꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯅꯤ? ꯆꯍꯤ 2ꯒꯤ ꯃꯇꯨꯡ ꯇꯣꯝ, ꯃꯥꯂꯦ, ꯃꯥꯂꯦ,
ꯃꯥꯂꯦꯝ ꯍꯩꯃꯥ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯇꯣ ꯀꯥꯈꯠꯂꯛꯑꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯊꯣꯔꯛꯄ ꯅꯪꯕꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯂꯥꯛꯑꯣ ꯉꯁꯤ ꯊꯣꯔꯛꯄꯗ ꯉꯥꯏꯔꯤꯌꯦ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯦ ꯌꯥꯗꯦꯀꯣ ꯃꯤ ꯃꯆꯥꯗꯤ ꯃꯁꯛꯀꯥꯁꯦ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯤ ꯃꯤ ꯑꯁ ꯌꯥꯔꯦꯗ ꯅꯪꯁꯨꯕ ꯑꯗꯣ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯃꯥꯂꯦꯝ ꯃꯦꯝꯊꯣꯏꯒ ꯑꯃꯨꯛꯇꯪ ꯎꯅꯅꯤꯡꯉꯦ ꯅꯪꯅ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯍꯥꯏꯒꯦꯅ ꯑꯩ ꯂꯥꯛꯂꯤꯅꯦ ꯅꯪ ꯃꯥꯒꯤ ꯄꯥꯎ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯤꯕ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯥꯕꯨ ꯃꯥꯂꯦꯝ ꯃꯍꯥꯛ ꯂꯨꯍꯣꯡꯗꯧꯔꯦ ꯇꯣꯝ ꯐꯝꯂꯝꯕꯗꯒꯤ ꯐꯠ ꯂꯦꯞꯈꯠꯂꯛꯏ ꯑꯗꯨꯒ ꯌꯥꯝ ꯉꯛꯅ ꯀꯗꯥꯏꯗ ꯀꯅꯥꯒ ꯀꯩꯁꯥꯝꯄꯥꯠꯇꯅꯤ ꯅꯨꯄꯥꯗꯣ ꯃꯥꯅ ꯂꯩꯔꯝꯕ ꯍꯣꯁꯇꯦꯜꯗꯨꯒꯤ ꯃꯄꯨꯒꯤ ꯃꯅꯥꯎꯅꯨꯄꯥꯅꯤ ꯃꯤꯂꯟ ꯀꯧꯕꯅꯦ ꯃꯈꯣꯏ ꯑꯣꯖꯥꯁꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯣꯝ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯄꯤ ꯇꯩꯊꯣꯛꯆꯩ ꯅꯨꯄꯥꯗꯣ ꯃꯍꯥꯛꯅꯗꯤ ꯀꯌꯥ ꯌꯥꯖꯅꯤꯡꯗꯕꯅꯤ ꯇꯣꯝ ꯃꯍꯥꯛꯁꯨ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯗꯒꯤ ꯃꯦꯝꯊꯣꯏ ꯎꯄꯥꯏ ꯂꯩꯖꯈꯤꯗꯕꯅꯤ ꯀꯩꯅꯣ ꯃꯥꯂꯦꯝ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩ ꯃꯦꯝꯊꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯂꯩꯇꯤꯌꯦ ꯑꯁꯨꯝꯅ ꯇꯣꯝꯅ ꯍꯧꯈꯤꯕ ꯄꯨꯝꯅꯃꯛ ꯃꯥꯂꯦꯝꯗ ꯇꯝꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥꯈꯜ ꯌꯥꯝꯅ ꯊꯦꯟꯃꯜꯂꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯁꯣꯅꯤꯌꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤ ꯇꯣꯝ ꯑꯩ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯦꯝꯊꯣꯏꯗ ꯇꯝꯒꯅꯤ ꯃꯥꯂꯦꯝ ꯍꯧꯖꯤꯛꯄꯨ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯅꯤ ꯇꯝꯂꯨꯕꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯒꯗꯕꯒꯤ ꯑꯐꯕ ꯄꯨꯡꯐꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯑꯌꯦꯠꯄ ꯑꯣꯏꯔꯅꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯪꯒꯤ ꯅꯔꯥ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯃꯐꯝꯗꯗꯤ ꯈꯪꯍꯟꯒꯗꯕꯅꯤ ꯇꯣꯝ ꯅꯤꯡꯕ ꯀꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯄꯥꯟꯁꯨ ꯊꯣꯛꯇꯅ ꯃꯥꯒꯤ ꯀꯥꯗ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯝꯃꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ ꯏꯃꯥ ꯑꯩ ꯌꯥꯝ ꯋꯥꯏ ꯏꯃꯥ ꯍꯣꯏꯒꯤ ꯑꯁꯥꯗꯤ ꯅꯆꯥꯅ ꯊꯨꯡꯍꯜꯂꯦ ꯑꯗꯨꯕꯨ ꯏꯃꯥ ꯑꯩꯒꯤ ꯑꯁꯥꯗꯤ ꯀꯥꯏꯔꯦ ꯏꯃꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯁꯅꯥꯁꯨ ꯀꯞꯂꯝꯃꯤ ꯇꯣꯝꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯂꯤꯔꯝꯃꯤ ꯃꯆꯥꯒꯤ ꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯏꯕꯨꯡꯉꯣ ꯏꯆꯥꯅ ꯑꯗꯨꯝꯅ ꯊꯃꯣꯏ ꯀꯥꯏꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯏꯆꯥꯅ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯇꯣ ꯅꯪꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄꯗ ꯏꯃꯥ ꯍꯣꯏꯒꯤ ꯑꯊꯤꯡꯕ ꯂꯩꯇꯦꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯇꯣꯝ ꯃꯃꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯥꯂꯦꯝ ꯃꯦꯝꯊꯣꯏ ꯍꯣꯏꯗ ꯂꯥꯛꯏ ꯌꯥꯝ ꯊꯥꯖꯗꯕ ꯆꯦꯛꯂꯥ ꯑꯃ ꯐꯠ ꯄꯥꯏꯁꯤꯜꯂꯛꯏꯀꯣ ꯕꯔꯁꯀ ꯇꯧꯔꯛꯂꯕꯣ ꯅꯪꯕꯣ ꯇꯣ ꯋꯥꯊꯤꯗꯣ ꯀꯥꯗ ꯆꯪꯁꯤꯜꯂꯣ ꯀꯩꯅꯣ ꯏꯁꯧ ꯑꯗꯨ ꯌꯥꯝꯅ ꯂꯥꯡꯉꯤꯗꯨꯕ ꯃꯤꯒ ꯈꯟꯅꯔꯛꯂꯕꯣ ꯃꯤ ꯈꯟꯅꯔꯛꯄ ꯅꯠꯇꯦ ꯑꯩ ꯃꯤ ꯍꯥꯠꯅꯤꯡꯉꯤ ꯇꯣꯝꯗꯣ ꯑꯩꯈꯣꯏꯗ ꯉꯔꯥꯡ ꯂꯥꯛꯂꯝꯃꯦ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯌꯥꯝ ꯐꯩꯌꯦꯅꯒ ꯊꯥꯒꯠꯆꯕꯤ ꯅꯪꯅꯒ ꯌꯥꯝ ꯅꯨꯡꯁꯤꯖꯕꯤ ꯁꯣꯅꯤꯌꯥꯗꯣ ꯃꯗꯨꯒꯤ ꯄ꯭ꯂꯥꯟ ꯉꯥꯛꯇ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯔꯝꯅꯅꯣ ꯃꯥꯂꯦꯝꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯄꯥꯎꯗꯨ ꯇꯝꯂꯝꯃꯤ ꯃꯦꯝꯊꯣꯏ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯑꯣꯏꯈ꯭ꯔꯦ ꯃꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯦꯝꯊꯣꯏ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯃꯥꯂꯦꯝ ꯀꯔꯤꯒꯤ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯌꯥꯝ ꯀꯟꯅꯁꯨ ꯅꯥꯔꯨꯔ ꯃꯥꯜꯂꯦ ꯑꯗꯨꯗ ꯍꯟꯗꯛꯁꯦ ꯃꯍꯥꯛꯀꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯊꯣꯔꯛꯄꯅꯤꯌꯦ UPSCꯒꯤ ꯄ꯭ꯔꯤꯂꯤꯝꯁꯨ ꯄꯥꯁ ꯇꯧꯔꯦ ꯍꯥꯏ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯑꯁꯥꯗꯅꯤ ꯍꯥꯏꯔꯝꯃꯦ ꯃꯦꯝꯊꯣꯏ ꯈꯥꯝꯕ ꯌꯥꯗꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯡꯊꯔꯛꯏ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕꯅꯦ ꯑꯩꯅ ꯃꯤ ꯃꯆꯥ ꯑꯣꯏꯔꯨꯕꯒꯤ ꯋꯥꯈꯜ ꯃꯆꯥ ꯈꯜꯂꯨꯕꯅ ꯃꯥꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯕꯨꯗꯤ ꯑꯩꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯂꯥꯟꯕꯅꯦ ꯃꯥꯂꯦꯝ ꯑꯩꯅ ꯂꯥꯟꯕꯅꯤ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏ ꯐꯛꯂꯥꯡꯗ ꯃꯔꯥꯏꯕꯛ ꯑꯗꯨ ꯁꯨꯖꯤꯟꯖꯔꯝꯃꯤ ꯍꯩꯃꯥ ꯑꯗꯨꯝꯅ ꯇꯧꯅꯨꯁꯦ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇꯪꯗꯤ ꯎꯅꯈꯣ ꯃꯦꯝꯊꯣꯏ ꯍꯧꯖꯤꯛꯄꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕꯕꯨ ꯀꯔꯤꯅꯣ ꯑꯩꯒꯤ ꯄꯥꯞ ꯆꯦꯜꯂꯕ ꯏꯁꯛ ꯑꯁꯦ ꯃꯥꯒꯤ ꯃꯐꯝꯗ ꯎꯠꯄ ꯉꯝꯂꯔꯣꯏ ꯃꯥꯂꯦꯝ ꯑꯩꯗꯤ ꯐꯠꯇꯕꯤꯅꯦ ꯑꯁꯨꯝꯅ ꯃꯥꯂꯦꯝꯅ ꯁꯤꯟꯗꯨꯅ ꯇꯣꯝꯒ ꯃꯦꯝꯊꯣꯏꯒ ꯃꯥꯂꯦꯝ ꯍꯣꯏꯗ ꯎꯅꯍꯜꯂꯝꯃꯤ ꯇꯣꯝꯒ ꯃꯦꯝꯊꯣꯏꯒ
ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯕ ꯉꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯃꯤꯟꯅꯗꯨꯅ ꯂꯩ꯫ ꯃꯦꯝꯊꯣꯏ, ꯃꯦꯝꯊꯣꯏ ꯄꯤꯔꯥꯡꯅ ꯄꯥꯎꯈꯨꯝ ꯑꯣꯏꯔꯦ꯫ ꯑꯩꯅ ꯄꯥꯝꯖꯈꯤꯕꯗꯤ ꯅꯪꯒꯤ ꯃꯤꯠꯂꯨꯒꯤ ꯐꯤꯔꯥꯡ ꯅꯠꯇꯤꯌꯦ, ꯅꯪꯅ ꯃꯃꯣꯟꯇ ꯅꯣꯛꯆꯕ, ꯅꯪꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯅꯇꯧꯗꯨꯅꯦ꯫ ꯃꯦꯝꯊꯣꯏ, ꯀꯞꯀꯅꯣ, ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤ ꯑꯩ ꯌꯦꯡꯕ ꯉꯝꯗꯤꯌꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯣꯝꯁꯨ ꯈꯥꯝꯕ ꯌꯥꯗꯅ ꯀꯞꯆꯩ꯫ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯅꯪꯒꯤ ꯊꯃꯣꯏꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯅꯪꯒꯤ ꯇꯣꯝ ꯑꯣꯏꯔꯤꯌꯦ ꯃꯦꯝꯊꯣꯏ꯫ ꯃꯦꯝꯊꯣꯏ ꯈꯥꯝꯕ ꯉꯝꯂꯝꯗꯦ ꯄꯤꯔꯥꯡꯁꯨ꯫ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨ ꯑꯗꯨꯝꯅ꯫ ꯇꯣꯝ, ꯑꯩꯗꯤ ꯂꯩꯃꯟ ꯆꯜꯂꯕꯤ ꯂꯩꯔꯥꯡꯅꯤ, ꯅꯪꯒꯤ ꯅꯅꯥꯛ ꯆꯪꯕ ꯐꯥꯎꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤꯅꯦ꯫ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯣ, ꯃꯤꯌꯥꯝꯅ ꯅꯪꯕꯨ ꯅꯦꯈꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯍꯨꯟꯗꯣꯛꯂꯕꯁꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯈꯨꯝꯒꯠꯇꯨꯅ ꯂꯩꯈꯣꯛꯇ ꯂꯩꯀꯥꯐꯠꯅ ꯁꯥꯠꯍꯟꯕ ꯉꯝꯒꯅꯤꯌꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯄꯦꯟꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯃꯦꯝꯊꯣꯏꯅ ꯇꯣꯝꯕꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯣꯝꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯣꯏꯍꯟꯅꯤꯡꯕꯅ ꯇꯣꯝꯒꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯅ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯟꯕ ꯄꯥꯝꯂꯝꯗꯦ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯑꯃꯠꯇꯒ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏꯌꯦ ꯇꯣꯝ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯁꯦꯡꯂꯕ, ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯗꯨꯗ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯟꯕ ꯑꯩ ꯉꯝꯂꯣꯏꯌꯦ꯫ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅꯃꯛ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯏꯕꯥꯅꯤꯅ ꯁꯥꯒꯠꯃꯤꯟꯅꯈꯤꯕ ꯅꯪꯅ IAS ꯑꯣꯐꯤꯁꯥꯔ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝꯁꯤꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯗꯨꯅꯦ ꯑꯩꯅ ꯄꯥꯝꯕ꯫ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯣ ꯇꯣꯝ, ꯑꯩ ꯆꯠꯂꯒꯦ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ꯫ ꯇꯣꯝ, ꯑꯩ ꯆꯠꯂꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯇꯣꯝ, ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯅꯪꯒꯤ ꯅꯈꯨꯠꯅ ꯂꯦꯡꯖꯕ ꯀꯨꯟꯗꯣ ꯄꯔꯦꯡꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯦ ꯃꯦꯝꯊꯣꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯊꯪ ꯃꯄꯣꯛꯇꯨꯅ ꯇꯁꯦꯡꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯅꯈꯨꯠꯅ ꯂꯦꯡꯖꯕ ꯀꯨꯟꯗꯣ ꯄꯔꯦꯡꯗꯣ ꯑꯩꯒꯤ ꯑꯣꯏꯖꯒꯦꯀꯣ ꯃꯦꯝꯊꯣꯏ꯫ ꯇꯣꯝ, ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ? ꯊꯨꯡꯅꯕ ꯈꯛꯇꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯗ꯭ꯔꯦ, ꯄꯟꯊꯨꯡ ꯌꯧꯈꯤꯗ꯭ꯔꯕ ꯀꯥꯏꯅꯕꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯂꯦ꯫ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯇꯣꯝ꯫ ꯇꯣꯝ ꯃꯄꯤ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ, ꯐꯔꯦ ꯃꯦꯝꯊꯣꯏ, ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯨ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ ꯑꯩꯅ ꯎꯖꯕ ꯐꯪꯕ꯫ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯑꯃꯨꯛꯇꯗꯤ ꯇꯩꯊꯣꯛꯆꯒꯦ, ꯃꯗꯨꯒꯤ ꯑꯌꯥꯕꯗꯨꯗꯗꯤ ꯏꯐꯝꯗ ꯄꯤꯕꯤꯌꯣ ꯃꯦꯝꯊꯣꯏ꯫ ꯇꯣꯝꯒꯤ ꯃꯇꯧꯗ ꯃꯦꯝꯊꯣꯏ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ꯫ ꯉꯁꯤ ꯑꯩꯅ ꯇꯩꯊꯣꯛꯂꯤꯕ ꯅꯪꯒꯤ ꯄꯤꯔꯥꯡꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯁꯤꯟꯊꯔꯛꯇꯕ ꯑꯣꯏꯁꯅꯨꯀꯣ꯫ ꯁꯦ, ꯃꯣꯃꯣꯟ ꯑꯃꯨꯛꯇ ꯅꯣꯛꯑꯣ, ꯅꯣꯛꯑꯣ ꯃꯦꯝꯊꯣꯏ꯫ ꯇꯣꯝ, ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯅ ꯅꯨꯡꯁꯤꯅ ꯀꯧꯕꯤꯈꯤꯕ ꯗꯤꯌꯥꯔ ꯍꯥꯏꯅ ꯑꯃꯨꯛꯇꯪꯗꯤ ꯀꯧꯕꯤꯔꯝꯃꯨ꯫ ꯗꯤꯌꯥꯔ꯫ ꯃꯦꯝꯊꯣꯏ ꯐꯤꯔꯥꯡꯇꯅ ꯇꯣꯝꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯂꯩꯔꯦ ꯉꯁꯤꯗꯤ꯫ ꯗꯤꯌꯥꯔ, ꯁꯦ, ꯀꯞꯅꯅꯨꯕ, ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯌꯨꯀꯣ, ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯅꯤꯖꯒꯦ꯫ ꯀꯔꯤꯅꯣ? ꯍꯥꯏꯌꯨ ꯗꯤꯌꯥꯔ꯫ ꯅꯪꯒꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯅꯆꯥꯗꯣ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯣꯏꯔꯛꯄ ꯊꯣꯛꯂꯕꯗꯤ ꯂꯤꯟꯊꯣꯏ ꯍꯥꯏꯅ ꯀꯧꯕꯤꯌꯨꯀꯣ꯫ ꯇꯣꯝ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯄꯤ ꯇꯩꯊꯣꯛꯆꯩ꯫ ꯃꯦꯝꯊꯣꯏꯁꯨ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ, ꯑꯗꯨꯒ ꯇꯣꯝ ꯄꯥꯝꯗ ꯃꯦꯝꯊꯣꯏꯗꯒꯤ ꯕꯤꯗꯥꯏ ꯂꯧꯗꯨꯅ ꯆꯠꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯥꯂꯦꯝ, ꯍꯩꯃꯥ, ꯇꯣꯝꯗꯤ? ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯀꯥꯏꯔꯕ ꯊꯃꯣꯏ ꯄꯨꯗꯨꯅ ꯅꯤꯡꯉꯝꯗꯅ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ ꯕꯤꯗꯥꯏ ꯄꯤꯈ꯭ꯔꯦ꯫ ꯏꯕꯥꯅꯤ ꯀꯥꯏꯅꯔꯦꯀꯣ ꯃꯥꯂꯦꯝ, ꯃꯥꯒ ꯑꯩꯒꯁꯦ ꯂꯥꯞꯅꯔꯦꯀꯣ꯫ ꯃꯥꯂꯦꯝ ꯀꯣꯟꯗꯨꯅ ꯃꯦꯝꯊꯣꯏ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯆꯦ, ꯃꯦꯝꯊꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯑꯗꯨꯒ ꯌꯥꯝꯅ ꯇꯞꯅ, ꯑꯣ, ꯀꯅꯥꯅꯣ? ꯔꯣꯃꯦꯟ꯫ ꯀꯩꯅꯣ ꯆꯦ? ꯑꯩꯅꯦ꯫ ꯑꯣ, ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯦꯗꯅ꯫ ꯂꯤꯟꯊꯣꯏꯁꯨ ꯍꯣꯁꯇꯦꯜꯗ ꯊꯝꯕꯤꯔꯝꯃꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ, ꯌꯨꯝꯗ ꯍꯜꯂꯒꯦ ꯆꯦ꯫ ꯑꯣ, ꯍꯣꯏ, ꯒꯥꯔꯤꯒꯥꯗꯣ ꯐꯖꯅ ꯊꯧꯀꯣ ꯏꯕꯨꯡꯉꯣ꯫ ꯍꯣꯏ ꯆꯦꯆꯦ꯫ ꯃꯇꯝ ꯅꯪꯗꯤ ꯀꯌꯥꯗ ꯍꯣꯡꯂꯕ, ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯃꯍꯥꯛꯇꯤ ꯉꯁꯤꯁꯨ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯍꯣꯡꯕ ꯂꯩꯇ꯭ꯔꯤ꯫ ꯅꯍꯧꯅꯅ ꯃꯦꯝꯊꯣꯏ ꯐꯤꯔꯥꯡ ꯆꯤꯡꯊꯔꯛꯏ꯫ ꯇꯣꯝ, ꯅꯪꯗꯤ ꯀꯔꯝ ꯂꯦꯜꯂꯤ? ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯅꯨꯡꯉꯥꯏꯕꯇꯁꯨ ꯑꯣꯏꯌꯨꯀꯣ꯫ ꯅꯪꯅ ꯊꯣꯟꯕꯤꯔꯝꯕ ꯂꯤꯟꯊꯣꯏ ꯉꯁꯤꯗꯤ ꯆꯥꯎꯔꯦ ꯇꯣꯝ, ꯗꯣꯛꯇꯔ ꯇꯝꯂꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯥꯞꯇꯅ ꯌꯣꯝꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ
ꯅꯨꯡꯉꯥꯏꯌꯨ ꯍꯥꯏꯅꯗꯤ ꯇꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯨ ꯃꯆꯥ ꯃꯁꯛ ꯈꯪꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯆꯥꯒꯤ ꯑꯁꯥꯗ ꯍꯤꯡꯂꯤꯌꯦ ꯉꯁꯤꯗꯤ꯫ ꯑꯗꯨꯕꯨ ꯇꯣꯝ, ꯅꯪꯒꯤ ꯄꯨꯟꯁꯤꯗꯗꯤ ꯑꯐꯕꯇ ꯌꯨꯝꯕꯥꯜ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯡꯗꯅ ꯂꯩ ꯍꯥꯏꯕꯁꯦ꯫ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯑꯣꯏꯔꯦꯀꯣ ꯏꯆꯦꯜꯗꯨꯒꯤ ꯇꯣꯔꯕꯥꯟ ꯋꯥꯡꯃ ꯋꯥꯡꯃ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯛꯄ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯈꯣꯔꯖꯒꯤ ꯅꯥꯆꯣꯝꯗꯒꯤ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫